Soniana begtagi chigal atauba puthorei adudagi makhoi ani plan tawduna nganna tumba saduna numituma fajana ngauki nongalagadi memthoi masadu lengba phawba ngamdre memthoi gi honglakliba mawongduda tom yamna nungairamde tomna Sonia gi mawong matau isa sajat pupnamak khangbanina memthoiga Sonia ga tinhaninglamde adubu memthoida haibadi ngamlamde memthoi fanal ngaujarabasu tombudi adumak nungsijai somdana tuisan lakpa khudingi sarmilanna memthoiga naksinanaba lambi matam punamakta thirami numina wairamni tomga memthoiga wari saduna leiringeida sarmilangi kol laksilli to nang phone amta thamune aikoi sar phone lae o ado adum payo ai ngaige memthoina phone do sat oi hello hello sir memthoi kaidobirino noibo sum phamlambani sir iskundi chatrobo nangbo chatluye sir ngasidi kari mathen charaba aduda leibudubu nungaibro ngasidi ironbaga hawaiga chare hoi adum nungai sir adum kothaduna wangang leiri milana somdadi memtoi tawfong khangdre tomsu phone pairi banina ado nangnane kaino ma hek khangdaba yawbada aingonda hek hangauko fare fare adudi ai thamlage ko asumna hairamlaga phone thamgre memtoi shu sor sangno khondore I tomsu phone sungtham thamlamde thamgroba hoi thamgre tom thamoida chingnaba yamna poglai adubu thamoy yamna su pipa phate khandore I domna yam nungaitana memthoi tai hayo ai ngasidi nangonda wa amata haijage memthoi nokthore I is yam paktiye yam kinaga memthoi gi thawoidaba mawongduda tom nungaite adubu memthoi tabu gyan tarabadi haiduna Sonia ga nanga yam naksinana loinabase ai pamde memtoi shawningba pogle I maga room amatada leiminaba marup loinaganu haiba maramdi hojik Sonia si magi asengba marup ni khanjaribani tom thawa yamna nungairamde memtoi gi mawong matauda tom na haiba wa kaya taraktre makhoi ani nongmata wari sadaba numit yaurakte aduda nongmata saunaba haibadu yauktrabani adubu handakti toina khanarei kuina waisu sanadre tanjaduda Sonia memthoi kaino na khoi ani na ngahak litana toina dum khanarangsina tomse pukchen jamna pipmale memthoi phone na saurabasu tombudi adumak nungsi khangdi Sonia aina dimase yam nungsibani adubu aigi khongkhong khudingmak mahakna yengsile ai yam saunge themjin bibagi mahutta Sonia na ten kapsilli hoine law fawa lawdri hawitagi adumaina yengsiladi nangi leiba nungai dawri khangabane ai ninga hana sumaina tawrakani habase nangna frane na khanjabaduda haibidrabani memthoi tumina ungduna lei tanjaduda Sonia na sarmilanda message ama thajilli memthoi makhon tare tapna sir kedore thawai inung nungai tawra nangba memthoi mahaki oja oibanina ikoi koi kaisu tawdiye sir aina phone torakpasibu nungai tabra kaisu khandeda sir sarmilana memthoi bu noknaba haiduna themduna wari lisalli memthoi ngasai makhai nungai ramdaba singdu khara makhai di fai tanjaduda call waiting thengnare tomna memthoi phone paikhalaktre tomsu toksinba lepte noktana moi sarga wari sana leire somdana tom sauningba wakhal nungaitaba punjanare yumda thoklasira aibu natraga memthoi chelasira tom mathanda wakhal mawon khanjallai amuksu wakhal phadajei ai masi khanba yade memthoi gi nang matik chaba mi ama oidaba yade haiba wahai sina tom phathajare tom amuksu phone tawi adubu hauji phawba waiting adum leirami tom memthoi aigi last year exam kuidre haibase nang khanglibani ko nangna ibu ihaida pukning changu hairaga asumna nangna ibu mirairaklaga aina karamna larik paba ngamgani tom mathanda kapchei call back su tawraktre
Amuksu tausilli handakti waiting layramdre aduga phone paikhalaktre amuksu tawi. Hello. Tom sauningbagi mayaina phone khara kalak. Kanagano nangna wari adu kuina sarido. Aduga amuk phone pairaktriduna kadaida amuk nisa chaba chatlurage ha. Asaubagi mayaina Tom ngangni ngangoi khangkhidre. Sonia su tari Tom na nganglakpadu memthoi ikai boy kari boy masu kaino na mungawr ha ai di ima ipa leitabra phone sibu kanamta wari saba yadabra ni sa jaba kaina kaino na ngangi duba ha. Tom memthoi na saurakpaduda tapthare I yumgi mi orambasu yai haiduna ado aina haibadi dear noi mama na phone do thamkhrabada phone back amata orabasu tawrakpa yaidana. Adu fazana tapna hayu yadraba washroom da changuba thoraklaga tawraki khanba khangaba. Tom memthoigi wahai singda sauramba pumnamak mangkhre adubu thamoidadi memthoisi karigumba aranba amadi tawri haiduna chingnajai. Hoiba forese ai laleba sauranoba ko nungsibani aigi memthoidi yare khangye champut. Asumna ngahak amuk wari sanara matungda phone thamnare. Nongmagi memthoigi honglakliba mawongda Tom nungaifam sukang khangjade karamna memthoibu hanagumna nungsinagani khanbada Tom yamna wajarami. Asumna matam khara amuk haukhre. Nongma Soniagi phone lai Sarmilangi. Hello. Kaidorige noide. Sum phamnamane ado kaidorige sir. Memthoi college halakjuwa. Halaktriye. Hangraponi magi memthoi se. Asumna nokminai makhoi anima Milanna Sonia da sel thadaba pamuramde maramdi Sonia da numit khudingi taklami memthoibu yanaba. Sonia na Milan ngaujaramba pumnamak adu mangkhre. Sonia na memthoiga Tomga kainaba pambagidamak maramdi Tomna Sonia bu fazana khande memthoiga loinaba famde haiba pumnamak Sonia na khangi. Masigi maramgidamak matam pumbada memthoibu nungsiba saduna themlibani. Ado kari chaningi hango memthoido. Kaino haijiba naukarani sadana koisen senjariba aigina kaita hangaktaba. Hoine isen Sonia gidi hangaudre. Hairo nangisu. Aigidi nanga halmu legiba angangdo. Tasengbadi Milan biyar adu leningba natte. Memthoi yanaba honabada Sonia gi mathau yamna changi adugidamak Sonia na haibada yaribani. Hoine ado yam toina tawbudi yariko. Aikhoi ichena khangakladi ai tuition lakpa kaye ha. Hoine sar nangse aikhogi ojaga oiramdardi nungaigadobane. Milanna memthoi hoigi hostelgi biogi oja oina lakribasi tasengbadi memthoibu nungsijabagidamagni. Matamduda biogi ojaga farak tabaduda medamna magi mopabu tuition tahongibani. Memthoibu logi haibasi Milangi achepa wakhalni memthoina khangdabagi wani. Memthoina tauba khudingmak Milanna loina khangi Soniana loina paupi. Tanjaduda memthoisu college tagi halai. Hek ka yaubaga memthoina Tomda message ama thai. Marum yauri haiduna aduga just hongthoklaga memthoi famungda lungna haidaduna lei aduga Sonia romda yengi. Sonia kaidore memthoi kaisu tawde haiduna mangangnomla I. Sonia amuk khatnaraba nangsima khanadeda. Sonia karamna Milangi wa hogdoksige khalli adubu ngamdre. Hogdoklaruyge nongmatang sabada hairage khalle masigi mahutta hana Tomga kainanaba oina sillage khankhre. Nongma wardena memthoi kaurai memthoiga Soniaga pakhatbada lore makhoina tawkhriba singdu khangkhraba jala haina. Memthoi Sonia kaiginomi thajadana medamna kaugisiba aidi kamai khangdoiba. Asumna pakhatna memthoi wardengi manakta changi aduga pek phajana tawraba box ama pirei. Warden se nangi oramale posta lakpani. Memthoi gyan khangta tai sor sangna hondorai aduga kada prap changai.
ꯁꯣꯅꯤꯌꯥ ꯀꯩ ꯍꯥꯏꯔꯛꯂꯒꯦ ꯀꯩꯅꯣꯗꯨꯅ ꯈꯪꯗꯦ ꯑꯩꯁꯨ ꯄꯣꯁꯇ ꯊꯥꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ ꯁꯣꯅꯤꯌꯥꯒ ꯃꯦꯝꯊꯣꯏꯒ ꯍꯥꯡꯗꯣꯛꯏ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯕꯥꯔꯊꯗꯦꯒꯤ ꯀꯥꯔꯗ ꯑꯃ ꯌꯥꯎꯔꯝꯃꯤ ꯀꯥꯔꯗꯇꯨꯗ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯗꯤꯌꯔ ꯃꯦꯝꯊꯣꯏ ꯍꯥꯏꯅ ꯏꯔꯝꯃꯤ ꯃꯦꯝꯊꯣꯏ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯉꯁꯤꯁꯦ ꯃꯁꯥꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯦꯝꯊꯣꯏ ꯀꯥꯎꯔꯤꯕꯅꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯇꯣꯝ ꯇꯟꯖꯥꯗꯨꯗ ꯁꯣꯅꯤꯌꯥꯅ ꯁꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯁꯤꯁꯦ ꯎꯅ ꯁꯥꯕ ꯌꯥꯝꯅ ꯅꯥꯟꯕ ꯄꯦꯟꯁꯤꯜ ꯑꯃꯒ ꯄꯦꯟ ꯑꯃꯒꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯗꯥꯏꯔꯤ ꯑꯃꯒꯁꯨ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯗꯥꯏꯔꯤ ꯄꯦꯟꯁꯤꯜꯒ ꯄꯤꯔꯛꯂꯤꯁꯤꯅ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯛꯏ ꯑꯇꯩꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯇꯣꯉꯥꯟꯅ ꯄꯦꯛꯀꯤꯡ ꯇꯧꯕ ꯃꯌꯨꯝ ꯑꯃꯁꯨ ꯌꯥꯎꯔꯝꯕꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯣꯔꯦꯟꯖ ꯀꯂꯔꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯗ ꯂꯦꯇꯔ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯦꯝꯊꯣꯏ ꯇꯣꯝ ꯃꯤꯃꯥꯡꯗ ꯈꯪꯎ ꯎꯔꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯆꯨꯁꯦ ꯑꯣꯔꯦꯟꯖꯅꯤ ꯍꯥꯏꯈꯤꯕꯗꯨ ꯃꯦꯝꯊꯣꯏ ꯇꯣꯝꯗ ꯐꯣꯟ ꯇꯧꯏ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯇꯣꯝ ꯃꯦꯝꯊꯣꯏ ꯑꯩ ꯚꯥꯔꯠꯅꯦ ꯃꯦꯝꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯣꯝꯗꯤ